Centerna Manipurda suspended animation thamkre Sambit Patrana MLA Singalunana Governor ga unakre N.Biren Chief Minister ge from thadokraba matungda BJP legislature manungda kana buluchingba oina khalaga Chief Minister oina nauna wasak lawhan gadawribano haibagi matangda housingmaki oina aruba film amada leiri Maraksida Centerna Manipurda suspended animation thamduna chanaba hokre suspended animation haibasi PR makal amani tha ahum sangdoktuna punna tha taruk fawba thammaya maduge manungda anauba CM khanduna government sembaya suspended animation asi thamba matamda Indian Constitution ge Article 356 ki makhada President of India ge ayaba lawraga thamgadabani panba yabadi N.Biren fam thadokraba matungda ahongba kaya lakhibaga loinana miyoi ahumna Chief Minister oinabagi fam danari Maraksida BJP gi in charge oibada natana national spokesperson oiriba Sambit Patrana hauzik Imphal da leiduna BJP gi MLA sing matang unaduna wari sanakraba matung ngasisu makhatana BJP Manipur Pradesh ki President A Sarda Minister Kasim Basum Awangmung Nimai M Rameswar amadi TH Radeshamga Hotel Imphal da unaduna wari sanakre adumapu wari sanakiba aduda kari wari sanakibage haibduti khangmangamdri amorom ngasi nungtil BJP gi in charge su oiriba Sambit Patrana BJP gi MLA TH Radesham TH Chatebrata Kemchan Basanta Kumar Awangmong Nimai amadi BJP Manipur Pradesh ki President A Sardaga loinana Manipur gi Governor ga Ras Pabanda unakre adubu manungda kari wari sanaki haiba khangmangamdrabasu ngasi numidang athengmada anoba Chief Minister gi meng lautholagani haina panarubani adubu center gi maikaidagi suspended animation thamduna Manipur da chanaba hokre hairi Kuki miyamna taliba demand ahongmakhak leiroi Paunilan Haukif N.Biren Chief Minister from the resign tokrabasu anoba Chief Minister ama silaklabasu Kuki jo miyamgi political aspiration ama oiriba separate administration natraga legislature yawba union territory gi demand ahongba leite haina Saikot Kendra gi MLA Paunilan Haukif na haikre wafam asi MLA Paunilan Haukif ki ex thagalakpa post amana phongdorakpani post asina makha tana hai Chief Minister N.Biren fam thadokiba asi nakal ani gi marakta wari sanaba yabagi ahan khongthang oigani adubu Kuki miyamna taliba demand di ahongba khak leiroi hairi Speaker from thadokadabani haidna khongjang sangsinkre Laibak ki asuk luraba matam asida Chief Minister resign tawba yaningde Manipur tugaina basiliba Kuki MLA taragi mathakta action lokatpadi ngamdraga Manipur kanba pamba mitai MLA singda action loriba Speaker shu from thadokadabani haiba play card sizinaduna Imphal East ki manung channa leiba Naharu Pangong Makhong Women Welfare Association Naharu Huirem Laikai Women Welfare Association amadi Mamon Kambugi Mairapai na chingba tongan ba mafam singda ngasi wakat mafam chathak Naharu Huirem Laikai Women Welfare Association amadi Mamon Kambugi Mairapai na chingba tongan ba mafam singda wakat mafam chathakra hairiba wakat mafam asida tongan ba mafam singdagi lakpa Mairapai gi thongmi singna phongdokibada Manipur ge suk lukraba matam asida CM na fam thandokpa haibasi patang sadaba amani haina lowi CM na fam thandokpa tarabadi Kuki MLA taragi mathakta action lokatpa ngamdaba Speaker su fam thandokadabani sahi ani helaba asi fawba loisinba ngamdana lakliba lan asibu atoba CM ama silabasu thokliba lan asidi loisinba ngamgani haiba thajaba ngamde thokliba lan asi CM silaga loisinba ngamgani haiba leirabadi India lengakna miyamda chapchaba pakum bigadabani haiki loinana tongan ba mafamsingda famkiba wakan mifam aduda CM na resign tawba yaningde amadi khulngakpa faba yaroi haibana chingba play card kaya paiduna songjang adu sangsinki